ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯨ ꯇꯥꯗꯕ ꯑꯃꯒꯨꯝ ꯈꯨꯝꯂꯛꯇꯕꯗꯨꯗ ꯄꯨꯋꯥꯡꯕꯗꯨ ꯍꯟꯖꯤꯟꯅ ꯑꯃꯨꯛꯀꯁꯨ ꯐꯣꯟ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯃꯥꯕꯨ ꯀꯧꯔꯝꯃꯤ. ꯍꯜꯂꯣ ꯅꯨꯔꯦ ꯇꯥꯕ꯭ꯔꯣ ꯑꯩ ꯄꯨꯋꯥꯡꯕꯅꯤ. ꯃꯪꯂꯒ ꯅꯨꯡꯉꯥꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯔꯝꯕ ꯅꯨꯄꯤꯗꯨ ꯅꯨꯄꯥ ꯃꯥꯅ ꯈꯣꯟ ꯋꯥꯡꯇꯛ ꯀꯧꯔꯛꯄꯗꯨꯗ ꯋꯥꯈꯜ ꯑꯣꯏꯔꯛꯏ. ꯑꯗꯨꯅ ꯏꯈꯪ ꯈꯪꯅ ꯌꯥꯝ ꯊꯨꯅ ꯌꯥꯡꯅ "ꯑꯍꯧ ꯇꯥꯏꯌꯦ ꯑꯩ ꯇꯥꯏꯌꯦ." ꯅꯨꯄꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯩꯅꯣꯝꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯅꯨꯄꯥꯗꯣ. ꯑꯗꯨꯒ ꯇꯞꯅ ꯃꯈꯥ ꯇꯥꯏ. ꯉꯔꯥꯡ ꯀꯣꯜ ꯇꯧꯔꯛꯀꯗꯧꯕꯗꯣ ꯑꯩ ꯁꯣꯝꯗ ꯊꯕꯛ ꯃꯌꯥꯝꯗꯨꯒ ꯑꯗꯨꯝ ꯀꯥꯎꯔꯕ ꯑꯗꯨꯏ ꯇꯧꯔꯛꯇꯕꯅꯤ. ꯑꯗꯣ ꯉꯔꯥꯡ ꯍꯩꯅꯕ ꯋꯥꯐꯝꯗꯣ ꯀꯟꯐꯥꯔꯝ ꯇꯥꯔꯦ. ꯑꯗꯨꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯒ ꯂꯩꯕꯤꯌꯨ. ꯀ꯭ꯂꯥꯁ 10 ꯑꯃꯗꯤ 12ꯒꯤ ꯀꯦꯃꯦꯁꯇ꯭ꯔꯤꯒ ꯐꯤꯖꯤꯛꯁꯀꯗꯣ ꯅꯪꯅ ꯈꯔ ꯇꯧꯕꯤꯔꯣ. ꯑꯩ ꯑꯇꯣꯞꯄ ꯑꯝꯇ ꯍꯥꯏꯗ꯭ꯔꯕꯅꯤ. ꯑꯗꯨꯒ ꯐꯖꯅ ꯑꯃꯨꯛ ꯑꯩ ꯁꯣꯝꯗ ꯁꯤꯟꯗꯣꯛꯅꯔꯒꯦ. ꯏꯊꯛ ꯊꯛꯀꯠꯄ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯄꯤꯐꯝ ꯑꯃ ꯈꯪꯕ ꯅꯠꯇꯦ. ꯑꯗꯨꯅ ꯌꯥꯝꯅ ꯆꯔꯥꯡꯅꯕ ꯃꯇꯧꯗ ꯈꯨꯝꯃꯤ. "ꯍꯣꯏ ꯌꯥꯏꯌꯦ. ꯅꯪꯅ ꯐꯩ ꯍꯥꯏꯕꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯩ ꯂꯣꯏꯅ ꯌꯥꯏ. ꯑꯩꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯅꯤ. ꯕꯣꯔꯤꯡ ꯆꯨꯕ ꯈꯔ ꯐꯔꯅꯤ ꯍꯥꯏꯗꯅ." ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯅꯪ ꯂꯥꯛꯀꯗꯕ ꯅꯨꯃꯤꯠꯇꯣ ꯅꯪꯒꯤ ꯏꯃꯦꯜꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦꯀꯣ. ꯁ꯭ꯀꯨꯜꯒꯤ ꯔꯨꯜꯁ ꯑꯦꯟ ꯔꯦꯒꯨꯂꯦꯁꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯅꯝꯕꯔꯁꯦ ꯋꯥꯆꯞ ꯄꯥꯏꯕꯅꯤ. ꯑꯗꯨꯅ ꯃꯦꯁꯦꯖ ꯑꯣꯏꯅ ꯅꯪꯒꯤ ꯏꯃꯦꯜꯗꯨ ꯍꯥꯏꯔꯛꯑꯣ. ꯍꯣꯏ ꯌꯥꯏꯌꯦ. ꯑꯩ ꯇꯧꯔꯛꯑꯒꯦ. ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯝꯅꯕ ꯇꯧꯔꯒꯦꯀꯣ. ꯊꯝꯃꯣ. ꯑꯩ ꯊꯥꯔꯛꯑꯒꯦ." ꯅꯨꯄꯥꯗꯨ ꯀꯣꯜꯗꯨ ꯊꯝꯈ꯭ꯔꯦ. ꯅꯨꯔꯩꯗꯨ ꯍꯔꯥꯎꯕꯅ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯍꯦꯛ ꯆꯣꯡꯉꯤ. ꯇꯁꯦꯡꯅ ꯄꯥꯎꯗꯨ ꯌꯥꯝꯅ ꯇꯝꯖꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯗꯨꯅ ꯄ꯭ꯔꯞ ꯔꯨꯝ ꯃꯅꯨꯡꯗꯒꯤ ꯃꯄꯥꯟꯗ ꯂꯩꯍꯧꯕ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯊꯣꯛꯂꯛꯏ. ꯃꯆꯥꯅꯨꯄꯤꯅ ꯄꯥꯈꯠꯅ ꯆꯦꯜꯂꯛꯄꯗꯨ ꯎꯔꯒ ꯃꯄꯥꯕꯨꯡꯅ ꯀꯩꯗꯧꯔꯦ ꯏꯆꯥꯅ ꯑꯗꯨ ꯄꯥꯈꯠꯂꯤꯗꯨꯗꯤ? ꯅꯨꯔꯩ ꯌꯥꯝ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯕꯒꯤ ꯃꯇꯧꯗ "ꯕꯥꯕꯣ, ꯄꯨꯋꯥꯡꯕꯗꯣ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ ꯈꯪꯕ꯭ꯔꯥ? ꯑꯗꯨꯒ ꯑꯩꯒꯤ ꯊꯕꯛꯀꯤ ꯏꯟꯐꯣꯔꯝ ꯇꯧꯔꯛꯑꯝꯃꯤꯕ." ꯑꯣ ꯐꯩꯅꯦ ꯑꯗꯨꯗꯤ. ꯅꯪꯒꯤ ꯅꯤꯡꯖꯕꯗꯨꯕꯨ ꯀꯣꯛꯂꯕꯗꯤ. ꯑꯗꯨꯒ ꯑꯩꯅ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯍꯥꯏꯕꯗꯨꯅꯤ. ꯏꯕꯦꯝꯃ, ꯏꯃꯨꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤ ꯑꯃ ꯂꯩꯔꯝꯃꯤ. ꯃꯔꯤ ꯑꯁꯤ ꯅꯈꯣꯏꯅ ꯃꯈꯥ ꯁꯝꯊꯍꯧꯅꯕ ꯍꯣꯠꯅꯧ. ꯑꯉꯥꯡ ꯃꯁꯦꯟ ꯃꯇꯝ ꯆꯨꯞꯄꯗ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯅꯕ ꯍꯣꯠꯅꯒꯗꯧꯕꯅꯤ. "ꯍꯣꯏ ꯕꯥꯕꯣ, ꯅꯆꯥ ꯂꯣꯏꯅ ꯚꯥꯞ ꯇꯥꯖꯩ. ꯕꯥꯕꯨꯡꯅ ꯍꯥꯏꯕ ꯋꯥ ꯑꯗꯨꯕꯨ ꯅꯆꯥ ꯑꯩꯅ ꯃꯇꯝ ꯆꯨꯞꯄꯗ ꯉꯥꯛꯅ ꯆꯠꯆꯒꯅꯤ. ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯒꯦ ꯕꯥꯕꯣ. ꯊꯦꯡꯈꯤꯕ ꯇꯥꯔꯦ." ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯛ ꯃꯉꯥꯎ ꯊꯤꯕꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯆꯠꯈꯤ. ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯄꯥ ꯃꯥꯗꯤ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ. ꯇꯞꯅꯁꯨ ꯍꯥꯏꯔꯤ. "ꯊꯤꯗ, ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯀꯔꯤ ꯑꯃꯨꯛ ꯊꯣꯛꯇꯧꯔꯤꯕꯅꯣꯅꯦ? ꯑꯩ ꯑꯃꯅ ꯍꯤꯡꯂꯤ ꯃꯈꯩꯗꯤ ꯐꯩ. ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯕ. ꯅꯨꯄꯥꯅꯤ ꯍꯥꯏꯔꯗꯤ ꯈꯔꯁꯨ ꯐꯗꯧꯕ. ꯑꯗꯨꯁꯨ ꯅꯠꯇꯦ. ꯃꯥꯒꯤ ꯈꯟꯕꯗ ꯑꯩꯁꯨ ꯋꯥꯗꯕ ꯉꯝꯗꯦ. ꯑꯩꯅ ꯈꯔ ꯀꯜꯂꯤꯉꯩꯁꯤꯗ ꯃꯐꯝ ꯆꯥꯅ ꯂꯩꯖꯔꯒꯗꯤ ꯈꯔꯁꯨ ꯐꯒꯗꯧꯕꯅꯤ ꯇꯧꯔꯤꯁꯦ. ꯑꯗꯨꯁꯨ ꯅꯠꯇꯦ. ꯋꯥꯏꯗ ꯅꯤꯡꯉꯣꯜ ꯄꯣꯛꯄꯁꯦ." ꯕ꯭ꯔꯣꯖꯦꯟꯗꯨꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯊꯧ ꯑꯗꯣꯝꯗ ꯃꯥꯏ ꯂꯩꯁꯤꯟꯈꯤ. ꯍꯣꯁꯄꯤꯇꯥꯜ ꯆꯠꯅꯕ ꯍꯥꯏꯅꯁꯨ ꯁꯦꯝ ꯁꯥꯈꯤꯔꯝꯃꯤ. ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯍꯥꯏꯕꯁꯤ ꯈꯟꯅꯤꯡꯕꯗ ꯈꯟꯕ ꯉꯝꯃꯤ. ꯑꯐꯕ ꯑꯣꯏꯒꯦꯔꯥ ꯐꯠꯇꯕ ꯑꯣꯏꯒꯦꯔꯥ, ꯃꯔꯨ ꯍꯨꯟꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯁꯤꯅꯤ. ꯑꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯁꯪꯁꯥꯔ ꯑꯃꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯅꯨꯔꯩꯗꯨ ꯀꯤꯆꯟ ꯑꯗꯨꯗ. ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯃꯔꯝ ꯑꯃꯒꯤ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ. ꯃꯥꯅ ꯅꯨꯡꯉꯥꯏꯔꯤꯕꯁꯤ ꯃꯗꯨꯗꯤ ꯄꯨꯋꯥꯡꯕ ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅꯅꯤ. ꯅꯨꯔꯩꯗꯨ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨꯗ ꯃꯄꯨꯛꯅꯤꯡ ꯆꯪꯗꯦ. ꯃꯃꯥꯏꯗꯨ ꯒ꯭ꯌꯥꯁ ꯁ꯭ꯇꯣꯞ ꯑꯗꯨꯗꯒꯤ ꯂꯩꯊꯣꯛꯂꯒ ꯅꯣꯛꯃꯤ ꯇꯧꯅ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯃꯪꯗꯨꯅ ꯂꯩ. ꯃꯥꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯊꯦꯝꯕꯤꯔꯕ. ꯑꯗꯨꯒ ꯊꯥꯏꯅꯗꯒꯤ ꯂꯩꯅꯔꯝꯕ ꯃꯔꯤ ꯑꯁꯤꯁꯨ ꯇꯠꯇꯅꯕ ꯑꯩ ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯗꯕ ꯌꯥꯗꯦ. ꯄꯥꯕꯨꯡꯗ ꯃꯇꯥꯡ ꯆꯥꯕꯗ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯧꯗꯣꯛꯀꯦ. ꯑꯗꯨꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯅꯕ ꯑꯩ ꯍꯣꯠꯅꯔꯕ. ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯕ ꯏꯪꯒꯤꯠ ꯏꯔꯥꯡ ꯑꯃ ꯄꯤꯔꯕ. ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥꯅꯁꯨ ꯑꯩꯒꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯀꯅꯤ. ꯑꯐꯕ ꯃꯤꯗꯤꯅꯦ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦ. ꯑꯩ ꯁꯣꯏꯗꯅ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯒꯅꯤ. ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯃꯇ ꯑꯩꯅ ꯊꯨꯡꯗꯅ ꯊꯣꯛꯂꯛꯇꯦ. ꯌꯦꯡꯉꯁꯤ ꯅꯨꯔꯩ ꯃꯥꯒꯤ ꯑꯅꯤꯡꯕꯁꯤ ꯊꯨꯡꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯨꯋꯥꯡꯕ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤꯅ ꯍꯣꯡꯂꯛꯄ꯭ꯔꯥ ꯍꯥꯏꯕꯗꯨ." ꯁꯣꯝꯗꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯇꯝꯖꯕ ꯀꯌꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯑꯋꯣꯏꯕ ꯑꯃꯒꯨꯝ ꯈꯜꯂꯕ ꯆꯥꯎꯕꯗꯨ ꯃꯆꯥꯅꯨꯄꯤꯅ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ. ꯆꯥꯎꯕꯗꯨ ꯁꯠ ꯍꯦꯛꯇ ꯍꯥꯟꯅ ꯆꯩ ꯊꯥꯔꯛꯄꯗꯤ ꯇꯧꯗꯦ. ꯉꯁꯤ ꯐꯥꯎꯕ ꯃꯆꯥꯅꯨꯄꯤ ꯑꯁꯤꯗ ꯆꯩꯗꯦ.
ꯆꯩꯕꯁꯨ ꯉꯝꯗꯦ ꯂꯨꯅ ꯇꯧꯖꯈ꯭ꯔꯕꯅꯤ ꯃꯆꯥ ꯑꯃꯒꯨꯝ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯍꯦꯟꯕ ꯋꯥ ꯑꯗꯨꯅ ꯍꯦꯟꯈꯤꯕꯅ ꯆꯩꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯆꯥꯎꯕ ꯇꯞꯅ ꯆꯥꯛꯀꯤꯁꯤꯡ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯥ ꯉꯁꯤꯗꯤ ꯌꯥꯍꯧ ꯊꯦꯡꯕꯒꯤꯔ ꯉꯥ ꯇꯦꯛꯄ ꯆꯠꯇ꯭ꯔꯤꯕꯗꯤ ꯏꯕꯦꯝꯃ ꯉꯥꯗꯨ ꯇꯦꯛꯇ꯭ꯔꯕꯅꯤꯅ ꯅꯪꯕꯨ ꯉꯁꯤꯗꯤ ꯉꯥ ꯌꯣꯟꯕ ꯆꯠꯂꯣꯏꯗꯕ꯭ꯔꯣ ꯍꯣꯏ ꯈꯥꯇꯣꯟ ꯉꯁꯤꯗꯤ ꯌꯣꯟꯕ ꯊꯣꯛꯑꯔꯣꯏꯒꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯂ ꯅꯨꯡꯊꯤꯜꯂ ꯅꯨꯡꯁꯥ ꯌꯩꯊꯔꯛꯄꯗꯨꯗ ꯑꯩ ꯉꯥ ꯇꯦꯛꯄ ꯊꯥꯡꯒꯔꯣꯝꯗ ꯑꯣꯏꯅ ꯆꯠꯀꯅꯤ ꯃꯦꯂꯦ ꯅꯪ ꯈꯥꯇꯣꯟ ꯉꯁꯤꯗꯤ ꯏꯆꯥꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯈꯥꯇꯣꯟ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯕ ꯇꯧꯒꯅꯨ ꯍꯥꯏꯗꯕ ꯌꯥꯗꯕ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯐꯝꯁꯦ ꯍꯥꯏꯍꯧꯒꯗꯧꯔꯤꯕꯅꯤ ꯏꯕꯦꯝꯃ ꯐꯤ ꯁꯨꯔꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯃꯦꯂꯩ ꯁꯅꯥꯗꯨ ꯃꯈꯨꯔꯥꯒꯤ ꯋꯥꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯌꯦꯡꯗꯨꯅ ꯂꯩ ꯆꯥꯎꯕꯗꯨ ꯇꯞꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ ꯅꯟꯗꯣꯝꯆꯥꯗꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯃꯆꯤꯟ ꯈꯔ ꯐꯠꯇꯦ ꯍꯥꯏꯕꯁꯦ ꯍꯥꯏꯅꯗ꯭ꯔꯒꯁꯨ ꯈꯪꯗꯨꯅ ꯂꯩꯔꯕ ꯋꯥꯐꯝ ꯑꯃꯅꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯝꯗ ꯅꯟꯗꯣꯝꯆꯥꯒ ꯅꯪꯒ ꯆꯤꯟꯗꯥ ꯄꯧꯗꯥꯅꯗꯨꯅ ꯈꯠꯅꯩ ꯍꯥꯏ ꯑꯗꯨꯁꯨ ꯑꯩ ꯇꯥꯗꯦ ꯅꯟꯗꯣꯝꯆꯥꯅ ꯍꯥꯏꯔꯒ ꯈꯪꯕꯅꯤ ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯨ ꯇꯧꯒꯅꯨ ꯅꯪ ꯈꯥꯇꯣꯟ ꯄꯥꯝꯗꯦ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯅꯪꯒꯤꯗꯃꯛꯇ ꯐꯠꯇꯅꯕ ꯇꯧꯔꯣꯏꯅꯦ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯃꯦꯂꯩ ꯁꯅꯥꯗꯨ ꯇꯨꯃꯤꯟꯅ ꯇꯥꯔꯝꯃꯤ ꯂꯦꯞꯇꯦ ꯆꯥꯎꯕꯗꯨ ꯃꯈꯥ ꯇꯥꯏ ꯑꯩꯅ ꯉꯔꯥꯡ ꯅꯪ ꯗꯗꯥ ꯈꯦꯂꯦꯝꯕ ꯍꯣꯏ ꯌꯨꯝꯗ ꯀꯧꯔꯒ ꯁꯥꯟꯅ ꯌꯨꯅꯩꯕ ꯄꯥꯔꯇꯤ ꯃꯆꯥ ꯑꯃ ꯇꯧꯕꯗꯨ ꯅꯪꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯇꯧꯕꯗꯤ ꯅꯠꯇꯦꯗꯅ ꯑꯩꯅ ꯄꯥꯔꯇꯤ ꯑꯃ ꯁꯤꯜꯂꯤꯕꯁꯦ ꯅꯪ ꯈꯥꯇꯣꯟꯁꯦ ꯊꯤꯀꯥ ꯑꯃ ꯂꯧꯅꯕ ꯇꯧꯔꯤꯕꯅꯤꯅꯦ ꯏꯕꯦꯝꯃ ꯑꯗꯨꯒꯤꯅꯤꯅꯦ ꯃꯦꯂꯩ ꯁꯅꯥ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯍꯟꯗꯛꯇꯤ ꯑꯁꯨꯝꯅ ꯇꯞꯅ ꯈꯨꯝꯃꯤ ꯃꯈꯨꯔꯥꯗꯨꯒꯤ ꯋꯥꯗꯨꯕꯨ ꯃꯔꯛ ꯊꯠꯂꯒ ꯈꯥꯇꯣꯟ ꯅꯆꯥ ꯑꯩꯅ ꯁꯥꯎꯕꯗꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯈꯥꯇꯣꯟꯅ ꯄꯥꯔꯇꯤ ꯇꯧꯏ ꯍꯥꯏꯗꯨꯅ ꯁꯥꯎꯕꯁꯨ ꯅꯠꯆꯗꯦ ꯉꯔꯥꯡ ꯈꯥꯇꯣꯟꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯩꯕꯨ ꯅꯨꯄꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯊꯋꯥꯏ ꯎꯁꯤꯠꯇꯅ ꯀꯔꯦꯝꯀ ꯊꯥꯏꯅꯔꯒ ꯉꯥꯡꯕ ꯑꯃꯗꯤ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯒꯤꯅꯤ ꯑꯁꯤ ꯍꯥꯏꯅ ꯃꯥꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯔꯤꯗꯨꯃ ꯂꯤꯔꯝꯃꯤ ꯆꯥꯎꯕꯗꯨ ꯆꯩꯒꯦ ꯈꯟꯕꯗꯨ ꯃꯆꯥꯗꯨꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯆꯩꯐꯝ ꯈꯪꯗꯦ ꯃꯦꯂꯩ ꯁꯅꯥ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ ꯈꯥꯇꯣꯟꯒꯤ ꯀꯥꯟꯅꯕ ꯑꯃ ꯐꯪꯕ ꯍꯥꯏꯕꯁꯦ ꯅꯆꯥ ꯑꯩꯒꯤꯁꯨ ꯀꯥꯟꯅꯕꯅꯤ ꯅꯆꯥ ꯈꯪꯉꯤ ꯅꯣꯡꯃꯇ ꯈꯥꯇꯣꯟꯅ ꯌꯨꯝꯗ ꯁꯨꯝꯅ ꯄꯥꯔꯇꯤ ꯇꯧꯗꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯈꯥꯇꯣꯟ ꯃꯇꯨꯡ ꯃꯅꯥꯎ ꯑꯇꯩ ꯑꯇꯩ ꯄꯨꯔꯛꯂꯒꯁꯨ ꯈꯦꯂꯦꯝꯕ ꯍꯣꯏꯒꯤ ꯃꯤꯗꯤ ꯄꯨꯕꯤꯔꯛꯀꯅꯨ ꯑꯩ ꯄꯥꯝꯖꯗꯦ ꯈꯥꯇꯣꯟ ꯆꯥꯎꯕ ꯇꯞꯅ ꯃꯆꯥꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯑꯩ ꯇꯨꯝꯗꯕꯤ ꯂꯩꯔꯒꯦ ꯑꯗꯨꯕꯨ ꯄꯥꯔꯇꯤ ꯇꯧꯗꯕꯗꯤ ꯌꯥꯔꯣꯏꯅꯦ ꯑꯩꯒꯤꯁꯨ ꯊꯤꯀꯥ ꯑꯃ ꯇꯧꯔꯤꯕꯅꯤꯅ ꯐꯔꯦ ꯐꯔꯦ ꯅꯪꯁꯨ ꯅꯪꯒꯤ ꯅꯊꯧꯗꯨ ꯇꯧꯔꯣ ꯑꯗꯨꯕꯨ ꯃꯤꯃꯥꯡꯗ ꯏꯀꯥꯏ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯅꯟꯗꯣꯝꯆꯥꯁꯤꯒ ꯃꯥꯟꯅꯔꯒ ꯈꯠꯅꯒꯅꯨꯀꯣ ꯅꯪ ꯈꯥꯇꯣꯟ ꯄꯥꯝꯗꯦ ꯅꯟꯗꯣꯝꯆꯥꯃꯛꯀꯤ ꯃꯇꯧꯃꯛꯅꯤ ꯇꯧꯔꯨ ꯇꯧꯔꯨ ꯅꯪꯒꯤꯗꯨ ꯂꯣꯏꯕꯒ ꯆꯥꯛ ꯆꯥꯅꯕ ꯇꯧꯁꯤ ꯑꯁꯤ ꯍꯥꯏꯅ ꯃꯃꯥꯡꯂꯣꯝꯗ ꯑꯃꯨꯛ ꯊꯣꯛꯈꯤ ꯃꯦꯂꯩ ꯁꯅꯥꯗꯨ ꯉꯥꯏꯍꯥꯛ ꯃꯪꯗꯨꯅ ꯂꯩꯔꯒ ꯀꯥꯟꯅꯗꯕ ꯋꯥꯈꯜ ꯑꯁꯤꯕꯨ ꯈꯜꯂꯒ ꯐꯤ ꯁꯨꯔꯤꯕ ꯑꯗꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤ ꯑꯗꯨꯕꯨ ꯉꯁꯤ ꯉꯔꯥꯡ ꯑꯁꯤꯃꯗꯤ ꯃꯄꯨꯛꯅꯤꯡꯗꯨ ꯌꯥꯝ ꯅꯨꯡꯁꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯞꯇꯨꯅ ꯊꯕꯛ ꯇꯧꯕꯗ ꯃꯄꯨꯛꯅꯤꯡ ꯆꯪꯂꯛꯇ꯭ꯔꯕꯗꯤ ꯃꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨꯗ ꯀꯥꯏꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯀꯥ ꯃꯅꯨꯡꯗ ꯀ꯭ꯋꯥ ꯆꯥꯛꯈꯣꯝ ꯑꯃ ꯄꯩꯔꯒ ꯂꯩꯔꯤꯕꯅꯤ ꯍꯤꯌꯥꯏꯅꯨꯗꯨ ꯑꯌꯨꯛ ꯉꯟꯅ ꯍꯣꯇꯦꯜꯗ ꯊꯣꯛꯂꯒ ꯇꯟ ꯆꯥ ꯆꯥꯔꯒ ꯑꯌꯨꯛꯁꯤꯃꯒꯤ ꯆꯥꯛꯁꯤꯃ ꯃꯇꯝ ꯆꯥꯅ ꯁꯨꯡꯆꯥ ꯆꯥꯗ꯭ꯔꯕꯅꯤ ꯍꯤꯌꯥꯏꯅꯨ ꯃꯄꯨꯔꯣꯏꯕꯗꯨꯅ ꯆꯪꯂꯛꯄꯗꯨꯗ ꯅꯤꯄꯥ ꯅꯪ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯨꯃ ꯇꯧꯔꯝꯂꯕ ꯅꯠꯇ꯭ꯔꯣ ꯅꯆꯥ ꯅꯠꯇꯕ ꯅꯆꯥ ꯁꯥꯕꯤꯗꯨꯗ ꯆꯩꯔꯝꯂꯕ ꯅꯠꯇ꯭ꯔꯕ ꯃꯇꯤꯛ ꯍꯦꯛ ꯆꯥꯏ ꯃꯥꯗꯤꯅꯦ ꯌꯨꯝꯁꯤꯗ ꯃꯤꯅꯥꯏꯅꯤ ꯍꯥꯏꯕ ꯃꯥ ꯍꯦꯛ ꯀꯥꯎꯔꯤ ꯃꯗꯨ ꯑꯣꯏꯅ ꯅꯤꯡꯁꯤꯡꯍꯟꯕꯅꯤꯗꯅ ꯉꯔꯥꯡꯗꯤ ꯆꯩꯔꯝꯃꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯅꯣ ꯑꯃꯨꯛ ꯃꯪꯗꯅ ꯂꯩꯔꯤꯗꯨꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯄꯥ ꯃꯥꯟꯖꯈꯤꯗ꯭ꯔꯦꯗ ꯍꯩ ꯂꯥꯡꯒꯅꯨ ꯅꯨꯄꯤ ꯅꯪꯁꯤ ꯀꯃꯥꯏꯅ ꯉꯥꯡꯅꯒꯗꯧꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯋꯥꯍꯩ ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯩ ꯃꯄꯨꯔꯣꯏꯕ ꯃꯥꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯉꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯗꯨꯒ ꯃꯥꯒꯤ ꯀ꯭ꯋꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯂꯥꯛꯊꯔꯛꯂꯝꯃꯤ ꯀꯔꯤꯅꯣ ꯀꯃꯥꯏ ꯉꯥꯡꯅꯗꯧꯅꯣ ꯈꯪꯗꯦ ꯍꯥꯏꯕꯕꯣ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯅ ꯉꯥꯡꯉꯛꯏꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯅꯆꯥꯅꯨꯄꯤ ꯃꯇꯥꯡ ꯃꯇꯝ ꯌꯥꯝ ꯈꯪꯕꯤꯗꯨꯗ ꯆꯩꯔꯝꯃꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯆꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯔꯩ ꯏꯟꯅꯅꯕ ꯍꯣꯠꯅꯕꯗ ꯋꯥꯔꯕꯅꯤ ꯑꯗꯨꯅ ꯇꯞꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯌꯥꯔꯤꯁꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯕ ꯀꯔꯤꯅꯣ ꯈꯔꯁꯨ ꯍꯥꯏꯔꯝꯃꯕꯅꯤ ꯑꯉꯥꯡꯅꯤ ꯈꯪꯗꯗꯅ ꯇꯧꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯑꯩ ꯏꯔꯨ ꯂꯨꯅꯕ ꯑꯃꯨꯛꯇ ꯇꯧꯒꯦ ꯅꯨꯡꯁꯥ ꯍꯥꯏꯒꯠꯂꯛꯄꯁꯤꯗ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ ꯑꯩ ꯇꯥꯅꯤꯡꯗꯦ
hiyay nupi sumanido samnaraga magi nupa adubu yengi mana haiba ngangba wadu tade haibago adubu mabuk phattaba madi haujik sumelai sana asibu machamakni haina khanba ngamde aduna mapukning aduda singnari ngarang numidangi thaudok aduna maram oiraga khelembadu siyam nangaitrabani aduna masu melai sana mabu khudum chalage haina khali aduna ayengba mada yenglaga lei mayumda nate makhoina hek pusillaga card sanaba mafam adudani makhoi mayamgi boss aduna mangduna leibadubu uraga yurem thakpa chaklem chaba pamba mapuning bahui amana sumna haire yamba ngarang numidang melai sanagi mo matawdudi ai di khara nungai teko magi mo ndudi akoi bu thoi sidabe mo akoi bu mana kesu ikai khumna banate mangon dai khoisa kanano haibado khanghanba mathau tabra haina khali wa aduna magi mafamda hena inot ama hapagam thoi khelemba magi chinbaldu chinglaga miyam isitana nokpagi khunok adubu tawraga makhata ai khang aina ngarang kasida yekrabani aina lemna khaktok le mabu kasi phawba khelemba ingonda singnarpa mi mata aina lemna thade aduna mabu su aina lemna thar hanadi mabu aina angang amago ichan amagumna khalambani adusu ngasidagi ai khanba ngamdre khansu khalo pu pangsu dabi magumbi maloishinba natraga kudum chanba haibase araiba wani ase hairaga makhoi maseldo onsinaraga wa amuk nokmine khul leikai asida makhoi bu yaningba kanamta leiba nate adubu sel hangba senjau paiba imung michang sanga chawba ma oibana kana amana makhoi gi mathakta wa ngangba ngamde nipa amana amuk makhatai manum chaduna mabu kaya yadabugum tawbani aduna manum chaduru sel khara piraga mabu khudum chanba laigani yamba yenguda aina kaidauge haibado ma aigi soidana oigani melai nang ngaibu waruganu ase hairaga yamna khaba mi engama yengi khelembadu ngasidi nga yonbasu chatre aduna melai sanadu leisabi machani nungthilda nang hak potharaga le magi rum maduda mina matam asida chatnabasi hana khangrabasu hawjikti masu khara khangba hawrabani aduna moina hawjik painaiba phone si ai somtadi pambani ahungba kamta leitabra khangde yumda cinema khara yengnaba amta leisira khangde thaina dawna migi memda chutchatana tv yengnabasu tawdre adagi kese thokpasu tawde yam chokhatba oire adu aina phone ama pairaga kanaga wari sanadoino adagi moigi phone paisaduna kanana hapni hoida arembada sel tingado sarupudi leidabani hena phaida adoi sarupudi kande ai tamnganbagi manakta nga leiboina chalage magi tv machaduda film nungai bama yengaga lege se hairaga proper sili chatnaba haidana melai sanadu nga tikpa oina hamu thoini hena loisinba matawde icham chami yumda setna chanaba dumna setli chalamdai aduda mandom chagi manakta lai khoro hekna khokpa makhai tumduna leirami mandom chado amuk hawdoklabasu tumba thugai haina chaigani aduga hoimai ama hairamdane chatlagasu tumina chatle haigadawribani aduna thongjildudagi tumina mandom cha adubu tanaba maongda hairi namcha tabro ai nga tikpa chatluge khadon su leitabani ai chatle ko ngana halage taribra tadabra khangde hiyainudu tumna hoi haina khumi hairamlabani sadana melai sanadu yam nungaina yumadudagi thogle e-rickshaw ama tonglaga thongaladamda matomta lakbani adubu sendra mapana aduda tamnganbana khoi choptuna leibadu uraga auto driver aduda kaka soida khambiramu yarani auto driver adu hairakpagi matungina gari adubu khami aduga pifam thokpa selduma pirami aduga melai sana chumdring tamnganbaduna khoi choptuna leiriba atomda laklami loktak mapana aduda leiriba mi khuding khangnadaba matte hek yaude tamnganbadu melai sanana yam thajadana lakbadubu uraga aina ngaside nangse soida leiba udena khali
ꯅꯪꯕꯨ ꯅꯁꯥ ꯉꯝꯗꯕ꯭ꯔꯣ? ꯑꯌꯨꯛꯇ ꯏꯃꯥꯕꯣꯛꯅ ꯉꯥ ꯂꯧꯕ ꯂꯥꯛꯇꯦꯅ ꯍꯥꯏ. ꯅꯥꯕꯗꯤ ꯅꯥꯗꯦꯗ. ꯉꯔꯥꯡ ꯊꯦꯡꯅ ꯇꯨꯝꯃꯦꯅ ꯉꯁꯥꯏꯗꯣ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯕ ꯑꯗꯨꯒꯤꯅꯤ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯉꯔꯥꯡ ꯂꯧꯒꯗꯕꯗꯨꯁꯨ ꯏꯅꯝꯆꯥ ꯂꯥꯛꯄꯗꯨꯗ ꯂꯧꯕ ꯑꯝꯇ ꯉꯝꯗ꯭ꯔꯦ. ꯑꯗꯨꯅ ꯉꯁꯤꯗꯤ ꯄꯣꯊꯥꯕ ꯑꯣꯏꯅ ꯐꯝꯗ꯭ꯔꯦ. ꯑꯗꯣ ꯅꯪ ꯐꯣꯟ ꯌꯥꯎꯔꯛꯄ꯭ꯔꯣ? ꯏꯉꯛ ꯉꯛꯅ ꯌꯦꯡꯉꯤ ꯋꯥ ꯑꯗꯨꯗ. ꯃꯔꯝꯗꯤ ꯉꯁꯤ ꯐꯥꯎꯕ ꯂꯣꯏꯅꯔꯛꯄ ꯑꯁꯤꯗ ꯅꯣꯡꯃꯇ ꯐꯣꯟ ꯍꯪꯗꯕꯅꯤ. ꯑꯗꯨꯅ ꯉꯛꯆꯥꯅꯅ ꯀꯩ ꯇꯧꯒꯦ ꯍꯥꯏꯅꯣ? ꯐꯣꯟ ꯌꯥꯎꯕ꯭ꯔꯥ ꯍꯪꯉꯤꯗꯤ ꯀꯩꯒꯤꯅꯣ? ꯃꯦꯂꯩꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯅꯕꯨ ꯀꯩꯗꯧꯗꯣꯏꯅꯣ? ꯐꯣꯟꯗꯨꯗ ꯉꯥꯛꯇꯪ ꯐꯤꯜꯝ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯉꯁꯤꯗꯤ. ꯑꯩꯁꯨ ꯄꯣꯊꯥꯕ ꯌꯥꯏꯗꯅ. ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯅꯣꯏꯔꯣꯝꯗ ꯄꯨꯟꯅ ꯆꯠꯂꯁꯤ. ꯑꯗꯨꯒ ꯅꯪꯅ ꯐꯣꯟꯗꯨ ꯅꯨꯡꯉꯥꯏꯅ ꯌꯦꯡꯒ ꯂꯩꯔꯤꯉꯩ ꯉꯔꯥꯡꯒꯤ ꯃꯇꯧꯒꯤ ꯇꯥꯏꯞꯇ ꯅꯣꯏ ꯏꯟꯗꯣꯝꯆꯥ ꯁꯤꯇꯥꯁꯟꯕꯤ ꯃꯥꯟꯕꯤꯗꯣ ꯂꯥꯛꯑꯒ ꯑꯃꯨꯛ ꯍꯦꯛ ꯆꯩꯖꯔꯁꯅꯤ. ꯂꯥꯛꯑꯣꯏꯌꯦ ꯀꯩꯁꯨ. ꯀꯨꯝꯚꯀꯔꯅꯅ ꯇꯨꯝꯕꯒꯨꯝꯅ ꯇꯨꯝꯍꯧꯔꯤꯅꯤ. ꯀꯥꯏꯅꯣꯁꯦ ꯄꯤꯔꯛꯑꯣ. ꯁꯨꯝ ꯉꯥꯡꯗꯨꯅ ꯂꯩ ꯃꯤꯅ ꯉꯥꯛꯇꯪ ꯌꯦꯡꯒꯦ ꯍꯥꯏꯕꯁꯤꯗ. ꯊꯃꯣꯏꯗ ꯄꯥꯝꯖꯕꯤ ꯅꯨꯄꯤ ꯑꯃꯅ ꯀꯦꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯄꯗ ꯀꯔꯝꯕ ꯅꯨꯄꯥꯅ ꯌꯥꯗꯦ ꯉꯝꯃꯣꯏ ꯍꯥꯏꯅ ꯍꯥꯏꯒꯅꯤ? ꯑꯗꯨꯅ ꯇꯝꯉꯥꯟꯕ ꯃꯦꯂꯩꯁꯅꯥꯗꯨꯅ ꯍꯥꯏꯕ ꯑꯗꯨꯒꯨꯝ ꯇꯧꯕꯤ ꯑꯅꯧꯕ ꯁꯤꯅꯦꯃꯥ ꯑꯃ ꯊꯥꯕꯤꯗꯨꯅ ꯄꯤꯔꯝꯃꯤ. ꯇꯝꯉꯥꯟꯕ ꯑꯁꯤꯅ ꯃꯇꯣꯝꯇ ꯈꯟꯕꯒꯤ ꯋꯥꯅꯤ. ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯍꯥꯛꯅꯗꯤ ꯑꯍꯦꯟꯕ ꯑꯃ ꯈꯟꯈꯤꯕ ꯂꯩꯇꯦ ꯉꯁꯤ ꯐꯥꯎꯕ ꯃꯔꯨꯞ ꯍꯥꯏꯕꯗꯨ ꯅꯠꯇꯅ. ꯐꯣꯟꯗꯨꯃ ꯄꯥꯏꯔꯒ ꯇꯝꯉꯥꯟꯕ ꯇꯞꯅ ꯃꯈꯥ ꯇꯥꯏ. ꯌꯦꯡꯉꯣ ꯉꯥꯏꯍꯥꯛ. ꯑꯩꯁꯨ ꯉꯥꯛꯇꯪ ꯉꯥꯁꯦ ꯐꯥꯔꯛꯈꯤꯒꯦ. ꯑꯗꯨꯒ ꯆꯠꯅꯕ ꯇꯧꯁꯤ. ꯅꯠꯇ꯭ꯔꯗꯤ ꯅꯪ ꯑꯃꯨꯛ ꯊꯦꯡꯈꯤꯕ ꯇꯥꯔꯦ. ꯅꯪꯉꯣꯟꯗ ꯅꯣꯏꯅ ꯅꯣꯡꯆꯥꯗꯨꯅ ꯆꯩꯕꯗꯣ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦꯕ. ꯉꯥꯡꯂꯤꯕ ꯋꯥꯈꯗꯨ ꯇꯥꯕꯤꯕ ꯅꯠꯇꯦ. ꯃꯦꯂꯩꯃꯥꯗꯤ ꯐꯣꯟ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯕꯅꯤ. ꯃꯇꯧ ꯑꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯕ ꯇꯜꯂꯗꯨꯅ ꯇꯝꯉꯥꯟꯕ ꯅꯣꯛꯃꯤ ꯇꯧꯔꯤꯕꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ. ꯅꯨꯡꯁꯤ ꯃꯥꯏꯀꯩꯗ ꯑꯣꯜꯂꯒ ꯅꯨꯡꯁꯤ ꯏꯈꯧ ꯂꯥꯡꯂꯕ ꯇꯝꯕ ꯑꯣꯏꯕ ꯃꯍꯥꯛꯁꯨ ꯍꯥꯏꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯁꯥꯀꯞ ꯇꯣꯏꯕ ꯆꯦꯛꯂꯥꯒꯨꯝ ꯃꯣꯏꯔꯥꯡ ꯑꯗꯨꯗ ꯌꯧꯔꯛꯂꯦ. ꯑꯗꯨꯅ ꯒꯥꯔꯤꯗꯨ ꯃꯐꯝ ꯆꯥꯅ ꯈꯥꯝꯂꯝꯂꯒ ꯉꯔꯥꯡ ꯅꯍꯥꯟ ꯉꯥ ꯌꯣꯟꯐꯝ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ. ꯏꯅꯦ ꯑꯃꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯪꯉꯤ. ꯆꯤꯡꯈꯩꯅ ꯏꯅꯦ, ꯃꯦꯂꯩꯁꯅꯥꯗꯨ ꯂꯥꯛꯇꯕ꯭ꯔꯣ ꯉꯁꯤꯗꯤ? ꯏꯅꯦ ꯍꯣꯏꯗꯤ ꯃꯦꯂꯩꯁꯅꯥꯁꯤ ꯑꯁ꯭ꯋꯥꯏꯗ ꯂꯩ ꯍꯥꯏꯕꯗꯨꯃꯛ ꯈꯪꯗꯕꯅꯤꯅ ꯍꯣꯏ ꯂꯥꯛꯇꯦ ꯈꯪꯗꯦ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ. ꯋꯥꯗꯨ ꯇꯥꯕꯗ ꯃꯀꯥ ꯂꯥꯝꯅ ꯂꯥꯛꯄ ꯅꯨꯄꯥꯗꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ. ꯃꯥꯏꯊꯣꯡꯗꯨ ꯏꯃꯛꯃꯛꯏ. ꯆꯤꯡꯈꯩ ꯇꯞꯅ ꯃꯇꯥꯎꯗ ꯑꯣꯟꯁꯤꯟ. ꯇꯥꯎ, ꯉꯁꯤꯗꯤ ꯂꯥꯛꯇꯕ ꯃꯥꯜꯂꯤ. ꯑꯩꯒꯤ ꯏꯃꯥꯟꯅꯕꯗꯨꯗ ꯍꯪꯉꯒ ꯃꯌꯨꯝ ꯆꯠꯂꯨꯁꯤꯔꯣ? ꯅꯠꯇ꯭ꯔꯒ ꯀꯧꯊꯣꯛꯍꯟꯁꯤꯔꯣ? ꯑꯍꯣꯏꯗ, ꯀꯧꯊꯣꯛꯍꯟꯁꯤ. ꯂꯥꯞꯅ ꯂꯥꯛꯑꯒ ꯎꯅꯗꯅ ꯍꯟꯕꯗꯣ ꯑꯩ ꯇꯜꯂꯦꯕ. ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯁ꯭ꯋꯥꯏꯗ ꯍꯣꯇꯦꯜ ꯑꯃꯗ ꯐꯝꯃꯒ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯃꯝꯇ ꯊꯛꯑꯒ ꯉꯥꯏꯔꯁꯤ. ꯑꯩ ꯀꯣꯜꯗꯨ ꯇꯧꯔꯒꯦ ꯑꯗꯨꯒ. ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯣꯇꯦꯜ ꯃꯆꯥ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯍꯧꯅꯗꯨꯅ ꯂꯥꯛꯄꯅꯤ. ꯑꯗꯨꯕꯨ ꯃꯛꯁꯤꯜꯂꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯀꯥ ꯂꯥꯝꯃꯤ ꯄꯨꯋꯥꯡꯕ. ꯃꯔꯝꯗꯤ ꯅꯣꯛꯃꯤ ꯇꯧꯅ ꯐꯣꯟ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯥꯕꯨ ꯎꯕꯗ ꯆꯠꯃꯤꯟꯅꯔꯝꯕ ꯃꯇꯥꯎ ꯑꯗꯨꯅ ꯂꯦꯞꯈꯤꯕꯗꯨꯗ ꯀꯩꯅꯣ ꯑꯃꯨꯛ ꯂꯦꯞꯇꯅ ꯂꯩꯗꯨꯅ? ꯂꯥꯛꯑꯣ, ꯌꯧꯗꯧꯔꯤ. ꯅꯠꯇ꯭ꯔꯒ ꯑꯃꯨꯛ ꯍꯩꯅꯗ꯭ꯔꯕꯣ? ꯍꯥꯏꯅ ꯀꯔꯤꯅꯣ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯍꯥꯏꯅ ꯌꯦꯡꯂꯛꯄꯅꯤ. ꯑꯗꯨꯕꯨ ꯃꯦꯂꯩꯁꯅꯥꯗꯨ ꯎꯕꯗ ꯋꯥ ꯉꯥꯡꯂꯕ ꯆꯤꯡꯈꯩ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤ. ꯄꯨꯋꯥꯡꯕꯗꯨ ꯅꯨꯄꯤꯗꯨꯅ ꯐꯝꯗꯨꯅ ꯂꯩꯕ ꯑꯗꯣꯝꯗ ꯒꯝ ꯆꯠꯂꯤ. ꯃꯇꯥꯎ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯇꯨꯡꯗ ꯏꯟꯅꯩ. ꯄꯨꯋꯥꯡꯕ ꯍꯣꯏ ꯃꯩꯍꯥꯏꯗ ꯃꯦꯂꯩꯁꯅꯥꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯦꯞꯄꯤ. ꯃꯦꯂꯩꯁꯅꯥ ꯃꯥꯗꯤ ꯃꯤ ꯑꯃꯅ ꯂꯦꯞꯂꯛꯄꯗꯨꯗ ꯃꯅꯨꯡꯆꯥ ꯂꯥꯛꯂꯕꯣꯏ ꯈꯟꯗꯨꯅ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯕꯁꯨ ꯉꯝꯗ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯈꯜꯂꯤ. ꯂꯣꯏꯔꯦꯗꯅ ꯑꯩ ꯉꯁꯤꯗꯤ. ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯗꯥꯎꯁꯤꯅ. ꯑꯁꯤ ꯈꯟꯅ ꯄꯨꯛꯅꯤꯡ ꯑꯗꯨꯗ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯅꯤ. ꯑꯗꯨꯕꯨ ꯂꯩꯔꯝꯂꯤꯕꯗꯨꯕꯨ ꯎꯕꯗ ꯅꯣꯛꯃꯤ ꯃꯇꯣꯝꯇ ꯇꯧꯈꯤꯔꯝꯃꯤ. ꯄꯨꯋꯥꯡꯕ ꯊꯋꯥꯏ ꯇꯥꯅ ꯅꯨꯡꯁꯤꯕꯅ ꯌꯣꯝꯂꯕ ꯃꯤꯠꯌꯦꯡ ꯑꯃ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯋꯥꯍꯩ ꯑꯃ ꯉꯥꯡꯗꯅ ꯂꯩ. ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯨ ꯃꯤꯠꯆꯥꯅꯩ. ꯊꯃꯣꯏ ꯑꯅꯤꯗ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯃꯔꯣꯜ ꯂꯣꯟꯅꯕꯒꯨꯝ.